Khunai ama chawkhatna bohanabada lenga ki loisangsing puna satmina duna mateng pangnabagi tangai fadaba chawna lei haina mahut minister Yumnam Khemchand na phongdokhrei wafamasi malemgi mafam sinbatungna ngasi World Architecture Day pangthokna bagum Manipur Architects Forum na sinduna City Convention Center da pangthokhibagi thoramda mahakna phongdokhibani Architecture for Well-being haiba hiramda pangthokhiba thoram aduda Minister Khemchand na khunai amagi chawkhat thorangi thabak thoram sing paikhatpada architecture singi achoba thawdang lei architect singna fana ningthijaba lambi thong semlabasu miyam ningthina sinadrabadi phajafam oidabana miyam punna wakhal taminaba changi hainasu mahakna makhatana phongdokhi thoromaduda saruk yakiba kakjing kendra MLA M Rameswarna Prime Minister gi Housing for All gi makhada lairabagi pankhai makhada laiba imung singda yum chanabagi damak lupa lakh ama makhai gi sanpham piriba si matam ngo chunaba watli haiki scheme asi poweraba miyoi singna sel hana puthoktuna yum saba hogatlaba matungda santhang pibagi khongthang asi nauna semdokpa changi lairaba imung amana ahanbagi oina lupa lising humfu puthoktuna matau karamna yum saba hogadawribana haiki lenga ki khongthang asi aphaba oirabasu lairaba imung kayada hena khudong chadaba mayoknabagi phivam lakpana masi semdoknaba mari lenaba singna taksin biyo haina mahakna makatana phongdokhi tharomaduga mari lenana the Architects Act 1972 thawdokiba chahi yankhai mapung pharakpaga mari lenana Council of Architecture India na puthokpa Manual of Architecture Practice haina mingthonba lairik ama sufongki loinana protection of title and style of architect and architectural firm haiba hiramda council asigi administrative officer Deepak Kumar na wangangloi oiduna khananai nabagi thoramamasu pangthokhi PWD na labi thongale but ising do sen gi naba body kisu thodo khanade man labi thongala ka thangna ba yumdong thumdori ni drainage kana na pai ge mo haira kanda ma unna pai ra ma utta mo hangi ma unong parandre then water resource na pai ra na hangi ra water resource parandre so somewhere something is wrong in our concept and sipunna onthong mina bam sangi ni thum thamjage phajaba yum phajaba lekai phajaba society haisi architect singi achoba 다이다만이 간절하가수 아이코이 뿐나 그냥 다미나다가 되는 몰래 했다래 아키텍스나 바자라 보토가수 몰라 누미 매야도 몰라 리는 마시 아이코이 뿐나 나미나시 온라인 레지스트레이션기 forum the nataga registered when we onaidoi tamo aiga sungwari sanajarabni please drop me a letter to accordingly to athu madamda sino igado ne do tanrakan tawsi haira thamjarkanda manung thagasai